Thoudok Yaningdaba Phong-Dok Tuna Nongpok Sekmai Da Meira gi Khongchat Chatkhre April 3 amasung 8 ki lonaba hingda kuki narco terrorist singna Bisnupur district ki Moirang Tronglaobi awang lekai da bom kaksilakpadagi yum amada tumduna leizaba machin manau ani siraga mamana sokapan nangkibagi Thoudok adubu yamna kanna Yaningdaba Phong-Dok Tuna ngarang numidang Thawal district ki Nongpok Sekmai da masing yamlaba Meira paibi singna Meira gi Khongchat Chatkhre Nongpok Sekmai ingawrok hizam khunau sikhong Ukhongsang Sikong Kaithel na chingba tongan ba kulsingi masing yamlaba Meira paibi singna ngarang numidang pung 9 tabada Nongpok Sekmai gi nesa lampakta pulaba matung Meira gi Khongchat adu mafam madudagi chatpa hauki Khongchat adu gi matangda Meira paibi amana haikibada Tronglaobi gi Thoudok adu mama oibi pumnamakta thamoy yamna sokpa Thoudok amani Thoudok adu yamna pende asigumba miyoibagi lamchat nataba sanga gi lichat chatpa micham nupi angang da kuthaba kuki narco terrorist sing state amadi India lengak na Chaba Chairak Pi Kedabani, Lengak na Makatana combing operation Chathaduna, Jenaba Singh Fagat Kedabani, Amadi, Chairak Pi Kedabani Haiba Wafam Singh Thamki. Ngarangi Meira gi Khongchat aduda kuki narco terrorist sing marufang na muthatlu Tronglaobi gi Thoudok da Jenaba Singh Fagatlu athubada NRC chatna halu NRC chatna dana census pangthokpa yaroi haibana chingba kholau kaya miyamna lauki